ꯑꯩꯒꯤ ꯋꯥꯔꯤ ꯄꯔꯤꯡ ꯑꯁꯦ ꯃꯊꯪ episode 1, 2, 3 ꯍꯥꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯒꯣꯏꯅꯅ ꯑꯍꯥꯟꯕꯗ introduction ꯇꯧꯕ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪ ꯑꯩꯅ ꯍꯥꯟꯅ introduce ꯇꯧꯖꯒꯦ. ꯃꯗꯨꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯌꯥꯝ interesting ꯑꯣꯏꯕ thrilling ꯑꯣꯏꯕ ꯋꯥꯔꯤ ꯑꯣꯏꯒꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯃꯔꯝꯗ base ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯍꯥꯟꯕꯗ introduction ꯗ ꯋꯥꯔꯣꯜ ꯈꯔ ꯄꯤꯖꯅꯤꯡꯉꯤ. ꯃꯗꯨꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯇꯝ ꯑꯃꯗ 17-18 ꯁꯦꯟꯆꯨꯔꯤꯗ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯇꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯑꯣꯏꯔꯅꯤ. ꯑꯍꯥꯟꯕ episode 1, 2, 3 ꯁꯤꯃꯗꯤ ꯃꯗꯨꯗ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯃꯤ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯑꯆꯧꯕ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯔꯥꯜꯗꯨꯒꯤ ꯗꯟꯗꯤ ꯄꯤꯕ ꯑꯣꯏꯅ capital punishment ꯍꯥꯏꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯍꯥꯏꯕꯁꯤ ꯄꯤꯔꯝꯃꯤ. ꯃꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯝꯇꯞꯅ ꯈꯤꯇꯪ ꯍꯥꯏꯖꯒꯦ. ꯑꯍꯥꯟꯕꯗ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ crucified ꯇꯧꯕ, ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯄ, ꯃꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯕꯥꯏꯕꯜꯗꯁꯨ ꯃꯌꯥꯝꯅ ꯇꯥꯕꯤꯔꯝꯒꯅꯤ. ꯄꯥꯡ ꯇꯤꯡꯗꯨꯅ ꯌꯣꯄꯤꯅ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡ capital punishment ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ. ꯃꯔꯨ ꯑꯣꯏꯅ ꯔꯣꯝꯗ ꯌꯥꯝ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯕ capital punishment ꯑꯃꯅꯤ. ꯑꯃꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯣꯛꯇꯕ, ꯂꯝꯆꯠ ꯅꯥꯏꯗꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯗꯟꯗꯤꯁꯤ ꯌꯥꯝ ꯆꯥꯎꯅ ꯄꯤꯔꯝꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯤꯔꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯃꯌꯥꯝꯅ ꯀꯣꯏꯁꯤꯜꯂꯒ ꯅꯨꯡ ꯅꯠꯇ꯭ꯔ ꯆꯦꯛꯅ ꯊꯥꯔꯒ ꯍꯥꯠꯄ capital punishment ꯄꯤꯕꯒꯤ mob justice ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯒꯤ capital punishment ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯗꯦꯟ ꯅꯨꯄꯤꯒꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯦ ꯂꯝꯆꯠ ナꯏꯗꯕꯤ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯎ ꯑꯆꯧꯕ ꯑꯃꯗ ꯀꯤꯁꯜꯂꯒ ꯏꯁꯤꯡꯗ ꯂꯨꯞꯁꯤꯜꯂꯒ ꯍꯟꯖꯤꯟ ꯂꯨꯞꯁꯤꯜꯂꯒ ꯃꯥꯕꯨ ꯏꯔꯥꯛꯅꯔꯒ ꯌꯥꯝ ꯋꯥꯅ ꯁꯤꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ. ꯗꯦꯟ ꯃꯊꯪꯗ capital punishment ꯄꯤꯕꯁꯤꯗ ꯅꯨꯄꯥꯗ ꯄꯤꯕ punishment ꯑꯅꯤꯈꯛꯇꯒ ꯑꯩ ꯄꯟꯖꯈꯤꯒꯦ. ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯂꯩꯔꯝꯕ ꯌꯥꯏ, ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯕ ꯌꯥꯏ. ꯑꯗꯨ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ capital punishment ꯄꯤꯕꯁꯤ ꯅꯨꯄꯥ ꯑꯃꯈꯛ ꯕ꯭ꯂꯦꯗꯅ ꯃꯉꯛ ꯁꯝꯗ ꯑꯆꯧꯕ ꯊꯥꯡ ꯆꯥꯎ ꯑꯃꯅ ꯊꯥꯗꯔꯒ ꯃꯉꯛ ꯀꯛꯑꯒ ꯃꯉꯛ ꯇꯨꯞꯍꯜꯂꯒ ꯍꯥꯠꯄꯒꯤ ꯆꯠꯅꯕꯤꯁꯨ ꯂꯩꯔꯝꯃꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯤ ꯄꯔꯤꯡꯗ episode 1 ꯑꯣꯏꯅ ꯂꯥꯛꯀꯗꯕ ꯋꯥꯔꯤꯁꯤꯗ ꯕꯦꯁ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ electric chair execution ꯍꯥꯏꯅ ꯑꯃ ꯂꯩ. electric chairꯗ ꯐꯝꯍꯜꯂꯒ ꯃꯤꯕꯨ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯂꯩ. ꯍꯥꯏꯔꯤꯕ electric chair executionꯒꯤ ꯃꯇꯥꯡꯗ ꯑꯩꯅ introduction episode 1, 2 ꯍꯧꯗ꯭ꯔꯤꯉꯩꯗ ꯈꯤꯇꯪ introduction ꯇꯧꯖꯅꯤꯡꯕꯅꯤ. electric chair executionꯒꯤ ꯃꯇꯥꯡꯗ electric chairꯗ ꯍꯥꯠꯄꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯑꯩꯅ ꯄꯟꯖꯕꯗ ꯃꯁꯤ ꯑꯍꯥꯟꯕ electric chairꯗ ꯃꯤꯕꯨ ꯐꯝꯍꯜꯂꯒ ꯍꯥꯠꯄꯒꯤ ꯃꯑꯣꯡꯁꯦ United States of America ꯗ ꯍꯧꯔꯛꯈꯤꯕꯅꯤ. ꯑꯍꯥꯟꯕ 1890 ꯆꯍꯤꯗ ꯍꯧꯔꯛꯈꯤ. ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯁꯨ ꯇꯧꯅꯩ. ꯍꯧꯔꯛꯐꯝꯁꯦ ꯑꯃꯦꯔꯤꯀꯥꯗ ꯑꯣꯏꯔꯦ. ꯑꯇꯣꯞꯄ ꯂꯝ ꯈꯔ ꯄꯟꯖꯕ ꯇꯥꯔꯗꯤ ꯑꯂꯥꯕꯥꯃꯥ, ꯐ꯭ꯂꯣꯔꯤꯗꯥ, ꯁꯥꯎꯊ ꯀꯦꯔꯣꯂꯤꯅꯥ, ꯚꯔꯖꯤꯅꯤꯌꯥ, ꯀꯦꯂꯤꯐꯣꯔꯅꯤꯌꯥ, ꯐꯤꯂꯤꯄꯤꯟꯁ, ꯅ꯭ꯌꯨ ꯌꯣꯔꯛ ꯑꯁꯤꯅꯆꯤꯡꯕ ꯂꯝ ꯀꯌꯥ ꯑꯃꯗ electric chair execution ꯍꯥꯏꯅ electric chairꯗ ꯐꯝꯍꯜꯂꯒ ꯃꯤꯕꯨ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯝꯃꯤ. ꯃꯁꯤꯗ ꯑꯍꯥꯟꯕ ꯃꯤꯁꯛ electric chairꯗ ꯐꯝꯍꯜꯂꯒ ꯗꯟꯗꯤ ꯇꯧꯈꯤꯕ capital punishment ꯄꯤꯈꯤꯕ, ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯈꯤꯕ ꯑꯍꯥꯟꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯋꯤꯂꯤꯌꯝ ꯀꯦꯜꯃꯔ ꯍꯥꯏꯅ ꯈꯪꯅꯩ. ꯃꯍꯥꯛ ꯑꯥꯒꯁꯀꯤ ꯇꯥꯡ 3, 1890ꯗ ꯃꯥꯕꯨ electric chairꯗ ꯑꯍꯥꯟꯕ execute ꯇꯧꯈꯤꯕ ꯃꯤꯁꯛꯅꯤ. ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕ ꯑꯃꯈꯛꯄꯨ ꯌꯨ ꯊꯛꯆꯜꯂꯒ ꯐꯨꯕꯗ ꯁꯤꯕ, ꯁꯣꯏꯗꯅ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯗꯟꯗꯤꯗ ꯃꯥꯁꯤ capital punishment ꯐꯪꯕꯅꯤ. ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯔꯦ. ꯑꯗꯨꯒ ꯁꯝꯖꯜꯂꯒ ꯑꯩꯅ ꯄꯜꯂꯕꯗ ꯂꯥꯁ
oina execute tawkiba hatkhiba misat ase Robert C. Gleason hana khangne mahana October ki 9 2018 asida electric chair da phamalak hatkhi asumna electric chair da execution tawbagi mawong asida base tawba wari amakhak aina samjat sagat jaraga episode 1 da ming tongana thonjaraga Manipuri da ming se tongana thonjaraga episode 1 haina mathangi paring da mataw karamna electric chair da execute tawbono habasi matang da episode 1 da laani wari oina lakadabani paring naina mayamna wari ase sum khorangna tabiyu ai ahamba episode ki wari ki maming di aina maral laitaba mi hatpa haina ming thonjai mataw karamna mi hatlagasu maral laitabano haibado mayamna khorangna tabinabagitamakta episode 1 sungsoi soitana mayamna khorangna ngaibiu maral laitaba mi hatpa haibasida angang macha amagi wari oina tawi mahakpu mahaki mapamakna hatkibagi warini adubu maraldi laikhitab mataw karamna machabu mapana hatkibano amasung mataw karamna electric chair execution tawbage amasung mapaduna machado hatlagasu maral laikhide haibase khambinabagi tamakta episode 1 mayamna khorana ngaibiu. Thank you.